Manipur gi tha taramapan suraba irang asiga mari leinana tongan ba CSO kayagi oiba mifam ngasiga thana anirak suba oina Imphal gi sangai hotel da pangthokre mifam aduna tongan ba warep kaya Loukhre loinana tha asige kunithoida Delhi da peace and mutual coexistence haiva theme da khongjang sangsinanaba warep Loukhre loinana Prime Minister Narendra Modi ga Haktheng-Nana unanaba tongan ba furup singge mihut yangkhaina saba kangbu ama semlagani hairi khongjang asi Delhi da leiriba tongan ba furup ki miyoi singa loinana sinduna pangthoktuna Prime Minister na Manipur gi matang da wangang driba se nganghanna ba honagani hairi Lup kun na khutyek piduna ngasi thokpa cherolamana tha asigi tang kuni thoidagi kun taruk fawgi manungda Prime Minister unanaba hotnanaba gidamak miyoi yangkhaina saba kangbugi maraktagi miyoi ani lakliba tang tara tarukta Prime Minister gi office ta chatuna cherol pisulaga daure cherol aduna makha taraduna Manipur da mai chaktuna leiraga miyamna tumina leisenba ngamloi amadi tumina leiselloi Prime Minister na tumina leisenba asina irangna awaba nang hallaba singda hena awaba helle haina cherol aduna pal hairi